Asigi tara tarukta khul ngakpa khunja manga phajinkhibagi mayokta ngasi Manipur pumbada general strike changsinkhiba sharuk oina Wahengbam Leikai da lamdam adugi Meira Paibi na changsinkhiba khongjang da Manipur Police ki officer Amana Wahengbam Leikai Asi Mei Thadokani Haina Phongdoklamba wapham leibak meeyam khangna shengdorakadabani Haina Waheng Leikai Meira Paibi Apunba ki Joint Secretary Khumukcham Indubala na phongdorakli wapham asingasi Wahengbam Leikai jiri parking da paumi singona madam hangna phongdokhibani mahang hai loop asina thamlibo wapham asi thawoi daduna karigumba shengdoraktaba thoklabadi leibak meeyam ga loinana akan khongjang changshilagani Manipur Police ki personnel sing asi leibak asi kanna bokhona duna mathau tawribani amaromda Meira Paibi sing asina hauzik changshiliba khongjang asi su Manipur kannabagi damak changsinba khongjang ni adu moinamak Wahengbam Leikai da atamnana laklaga Meira Paibi marakta tear gas kapsinba si leibak thibani masigi su mathakta Manipur Police ki officer Amana Wahengbam Leikai Asi tumna Mei Thadokani hairamba si hakchinna lawi police officer aduna hiramasigi matang da leibak meeyam khangna shengdorakadabani haina su mahana makhataki अखोई वाहेंगबम लेकाई केसु अखोइना प्रोटेस्ट चथरिङैदा अखोइगी स्टेट की फोर्स हाइबा तारेको मोइसिना सुमाइना लागा करिगिन मेना सि तौरिबसि खोलिबसिना वाहें लकाइसिदा लागा थवैना नुपी मयाम मरसिदा ngасai kanu dukai sigi je moina langsan biramani yumna payo pukhai hawdabagi thawani masina pukhai ramba taragadi yumlakta leiba mayam dusu loina sok tori bane adu si langjanlaga adu gi matungda koi israel force ki lusingba mana Waheng Leikai se Mei Thaura hai bang hai ji sidan rami moi su leibak ki damak ta thokpani akhoi ji leibak ki damak ta thokpani moi na akhoi da sam simna ji kai gino akhoi maji ya janin de ado state force ki mai ge dagi siguma se matung da am hanna tawra roi hanna sengdok ta ba taragadi akhoi Wahengbam Leikai Apunba Meira Paibi na Manipur da leiba Meira Paibi puting baka samnaraga akhoi akan ba changhen gari